Kanglisa ichinaw mayam pumna mapu Kanglisa YouTube channel gi Milan Sapam chana hikokno na khurumjari aduga ngasi aina leijariba mafam asi koi Wangjing Tentha Kendra gi manung channa leiba Chingtham hariba lamdam aduni koi gi Chingtham haibase koi gi Tekcham Chapam Khongjom Tentha hairiba mayam sina koisal laga yam piktakna leijaba dugum lamba khunna ma khakni adu ngasi Chingthamda onda kari gi damakta koi gi imoinu numit asida moinu ga mari su leinaba dagi usar thariba mai khakna tabida hanadagi akoi gi as a social worker ama woina praja gi damakta afaba thabak kaya tawgiba su lei masi gi matang da su samlappa madugi matang da su ibaina happy thambiramu mayamda thank you thagat chari he kanglaicha hariba YouTube channel sigi akoi gi honor oibirba ai sensi Sapam Milan Singh hanmongta da thagat chari amadi lakpiriba technical gi punam pochu thagat chari ai lakai na di ibai gi ming leifam loi khangani adubu hayang anapadagi mina kari gumba ai gi video se nungsibibadagi yengaga di ibai gi minga adagi ibai gi horofam haibadi ibai gi in detail do habidang minga loina na ai gi ming Chingtham Kanta Singh ai Wangjing Tentha Kendra Thawan district ki manungda laiba Chingtham khulduda poksebani aikoina imoinu imasi aikoi gidi khwaidagi aikoi meitai gi oiba khwaidagi phurup sigi yamaru oiba aikoi gi lanthum aduga aikoi punamaki tungi ai phanabgi damakta yamna latsarga laksaba matam sangna laksaba adumba ima amani aduna aikoi ngasi pangthok chariba ima imoinu gi akoi gi thauram machi ima na hek sahi amagi laksabjina chawoiba khoina mase mai thandna puja tawjadna mayam gi lakpiriba mayam su ngahak koithoga chai sing toga madugi chana longchat amakha khoina semjage na du tawjabni aikoina mafam masida usar thajar khibasi akhoi gi committee gi miyosing punna akoina sahi manga truki mamangdagi sumaina amtang tawragadi hena phagadra adumai tongna khoi pangthok jabni aduga ko ching sigi lambi sina khoi ni Chingtham tu Sapam taba biya Khongjom bazar da hek targadaba adum lambi ni hajab tare ado ibai masigi lambi se han usar thadringai da haitare usar se thadri akhoi gi lambi se gari su chendaba uebo ko masida nupi angang chalam ba kai darum mayam se haidi lambi nuksa sarpa matamda yamna awaba ma lambi su sang banina gari su changbi yadaba ponam oibsida nupi angang jingje akhoi gi yam wana nuksa makta lakpagi potse hojikti masigumba gi potse thaidokna udre na aina sum ujabada ko masi matang sida akhoi gi habitang ibai gi wakhan thank you yam nuai ba wahang ni yam phajaba akoina sigi space kilometer ma khai mu lapi akoi khuljiga sigi lamji tien mana maram orga inter village roti orga IVR inter village di orga akoina masdais da akoi gi transportation gi akoi kana ko mana thabak chaning ba natraga thokning bada yamna akoi gi gari gi khudung chabal leitaba ado sigi matek sida akoi gi nungsa saba natraga marugoina akoi gi neighboring khunsing sida akoi gi khun gi angang sing akoi ayamba schooling tawba masidaisda akoi karigumba nong churakpa natraga nungsa sarakpada karigumba sometimes lien gumba taba numi thorogadi isa sing tungda horaiba isa su issue sing mayam si kito su ukan noina ba gi amadi environment si akoi gi yamna akoi gi hujujik lariba global warming sida kitang su mateng pangna bana akoina akoi sahi mai mangai mamangdagi akoina asa tawrga thajagi baib tare aduna huji nungsa saba amsung nong chubda kitang sep oire hai tare ado ibai adagi ibai ga loinariba mayamjina hojikti honabidana asigumlaba mayamna ju akoi gi huji chatli gari aduki matik chatli haidi sigi mai yengba lakpane adagi hoji kumhai raw matam go masi even nuthil gi matam da haitare pakhang le sabi bok la aga koi bagi phibam moina leire ko hoji han le ramiba matam duga hairo gadi hoji changes aduki matik leire ba maduda hona jaruba tawruba mayam dugi mai pakba haigadra madugi pochida ibai gi wakhalon da kadi kadi fil to bi haibado amtang haibi masi taseng na hargadi akoina akoi gi hauraiba aduga isini raw mayam punong somtang yengbiu maram de sumaina amtang semgat piu semgat la kanda miam da kana ba phangaba
ꯃꯁꯤꯗꯩꯗ ꯎꯁꯤꯡꯁꯤꯅ ꯄꯤꯔꯤꯕ ꯑꯩꯈꯣꯏ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯆꯤꯡꯁꯤꯜꯂꯒ ꯑꯣꯛꯁꯤꯖꯦꯟ ꯊꯥꯗꯣꯔꯛꯄ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯨ ꯑꯃꯨꯛ ꯂꯩꯔꯦ ꯑꯗꯨꯒ ꯋꯥꯀꯤꯡ ꯆꯠꯂꯤꯕ ꯑꯌꯨꯛꯀꯤ ꯏꯃꯥ ꯏꯕꯦꯟ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯒꯤꯁꯨ ꯑꯁꯪ ꯑꯃꯥꯟ ꯎꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯆꯕꯗ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯁꯦꯡꯕ ꯑꯗꯨꯃꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯔꯛꯇ ꯁꯤ ꯅꯥꯛꯌꯦꯠꯇ ꯑꯩꯈꯣꯏ ꯂꯧꯃꯛꯇꯅꯤ ꯍꯪꯒꯥꯝ ꯃꯄꯥꯟꯒ ꯇꯧꯔꯒ ꯃꯁꯤꯗ ꯐꯣꯇꯣ ꯀꯥꯞꯄ ꯂꯥꯛꯆꯔꯦ ꯑꯩꯈꯣꯏꯅ ꯂꯥꯞꯅ ꯑꯣ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯐꯝ ꯑꯣꯏꯔꯦ ꯒꯥꯅ ꯁꯨꯝ ꯂꯥꯞꯅ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯣ ꯃꯗꯨꯃ ꯑꯩꯈꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯊꯤꯅ ꯄꯦꯟꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯄꯥꯛꯑꯕꯅꯤꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯀꯣ ꯑꯗꯨꯒ ꯍꯧꯔꯛꯄꯗ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯂꯧꯕꯨꯛꯀ ꯇꯥꯏꯅꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤ나 ꯂꯧꯕꯨꯛꯀꯤ ꯁꯥꯏꯠꯇꯒꯤ ꯉꯥꯡꯉꯛꯄ ꯈꯣꯠꯄ ꯑꯗꯒꯤ ꯏꯚꯟ ꯂꯝꯕꯤ ꯆꯠꯄꯗ ꯃꯤꯁꯦ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯑꯗꯒꯤ ꯇꯨꯡꯗ ꯕꯦꯠ ꯕꯥꯏꯀꯤꯡ ꯑꯁꯤꯒꯨꯝꯂꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯗꯕ ꯅꯠꯇꯦꯕꯀꯣ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯏꯕꯥꯏꯅ ꯃꯇꯧ ꯀꯔꯝꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯃꯁꯤ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯁꯤꯗ ꯂꯧ ꯌꯩꯔꯤꯕꯁꯤꯡꯅ ꯈꯪꯖꯗꯗꯅ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯏꯟꯇꯦꯟꯁꯟꯂꯤ ꯇꯧꯕꯗꯤ ꯅꯠꯇꯕ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯈꯨꯅꯤꯡꯊꯧ ꯆꯥꯕꯤꯁꯦ ꯎ ꯐꯖꯕ ꯑꯅꯤꯈꯛ ꯑꯩꯈꯣꯏꯒꯤ ꯂꯧ ꯌꯩꯕꯒꯤ ꯑꯩꯈꯣꯏ ꯆꯔꯨ ꯀꯥꯞꯈꯠꯂꯝꯕꯒ ꯑꯍꯤꯡ ꯃꯩ ꯆꯨꯁꯜꯂꯝꯃꯒ ꯎ ꯑꯅꯤꯁꯤ ꯃꯩ ꯆꯥꯛ ꯂꯩꯔꯝꯕꯗ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯃꯌꯥꯝꯁꯤ ꯐꯣꯟ ꯇꯧꯅꯔꯒ ꯑꯩꯈꯣꯏ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯨꯊꯣꯛꯑꯒ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯎ ꯈꯣꯡꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯧꯁꯤ ꯅꯥꯛ ꯌꯦꯠꯁꯤ ꯎꯔꯨꯝ ꯑꯝꯇ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯖꯤꯟ ꯃꯇꯝꯗ ꯑꯣꯏꯔꯣ ꯂꯧ ꯁꯨꯕ ꯂꯥꯛꯄ ꯑꯣꯏꯔꯣ ꯑꯗꯨꯒ ꯄꯣꯏꯅꯨ ꯃꯇꯝꯗ ꯑꯣꯏꯔꯣ ꯎꯔꯨꯝ ꯂꯥꯡꯐꯝꯗꯣ ꯃꯣꯏꯅ ꯐꯝꯖꯔꯀꯥꯟꯗ ꯉꯁꯤꯗꯤ ꯃꯈꯣꯏꯗ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯃꯣꯏꯅ ꯐꯥꯎꯖꯔꯒ ꯃꯈꯣꯏꯅ ꯃꯁꯤꯗꯩꯗ ꯎꯁꯦ ꯀꯟꯅꯅꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯍꯦꯟꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯑꯉꯥꯡꯁꯤꯡꯅ ꯍꯥꯏꯕ ꯈꯣꯠꯄꯗꯒꯤ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯁꯦꯞ ꯇꯧꯕꯤꯗꯅ ꯌꯥꯝꯅ ꯅꯥꯛ ꯌꯦꯠ ꯂꯧꯄꯨꯁꯤꯡꯁꯨ ꯌꯥꯝ ꯊꯦꯡꯛꯌꯨ ꯊꯥꯒꯠꯆꯔꯤ ꯂꯧꯄꯨꯁꯤꯡꯅꯁꯨ ꯌꯥꯝꯅ ꯃꯁꯤꯗ ꯈꯔ ꯀꯦꯌꯔ ꯂꯧꯕꯤꯕꯁꯦ ꯄꯥꯕ꯭ꯂꯤꯛꯅꯁꯨ ꯀꯦꯌꯔ ꯂꯧꯕꯤꯕ ꯎ ꯑꯃ ꯆꯥꯎꯔꯛꯄꯒꯤ ꯐꯖꯕꯒꯗꯣ ꯑꯗꯨꯒ ꯎꯔꯨꯝ ꯂꯥꯡꯖꯕꯗꯣ ꯃꯣꯏꯅ ꯐꯪꯖꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯉꯁꯤ ꯃꯣꯏꯅ ꯐꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕꯗꯣ ꯃꯗꯨ ꯐꯪꯖꯔꯦ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛꯇꯤ ꯃꯣꯏꯅ ꯍꯦꯟꯅ ꯀꯦꯌꯔ ꯂꯧꯕꯤꯔꯦ ꯍꯥꯏꯕꯅꯦ ꯂꯩꯔꯤꯕ ꯎ ꯆꯥꯔ ꯂꯩꯔꯤꯕ ꯊꯥꯔꯤꯕ ꯄꯥꯝꯕꯤꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏꯅ ꯑꯣꯏꯅ ꯀꯦꯌꯔ ꯂꯧꯕꯤꯕꯗꯨꯅꯦꯕ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯀꯥꯟꯅꯔꯦ ꯈꯪꯉꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯕꯅꯤꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏ ꯑꯁꯤꯅ ꯍꯣꯠꯅꯔꯤꯕ ꯏꯕꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯕꯨꯔꯣꯏ ꯍꯥꯏꯖꯒꯦ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯍꯥꯡꯕ ꯂꯝꯍꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯨꯝꯕ ꯎ ꯋꯥꯁꯤ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯏꯀꯣꯂꯣꯖꯤꯀꯦꯜ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯅꯨꯡꯁꯤꯠꯁꯦ ꯐꯪꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯁꯇ꯭ꯔꯤ ꯀꯜꯀꯔꯈꯅꯥꯅ ꯃꯁꯤꯡ ꯍꯦꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯨꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠꯁꯦ ꯑꯩꯈꯣꯏ ꯊꯤꯕꯗ ꯋꯥꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯨꯝꯂꯛꯇ ꯀꯔꯤꯗ ꯑꯩꯈꯣꯏ ꯎ ꯆꯥꯔ ꯑꯆꯧꯕꯗꯤ ꯊꯥꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯑꯁꯨꯃꯥꯏꯅ ꯊꯥꯔꯀꯥꯟꯗꯨꯗ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯏꯕꯥꯏ ꯍꯣꯏꯅ ꯍꯣꯠꯅꯔꯤꯕ ꯁꯤꯒꯨꯝꯅ ꯃꯇꯧ ꯇꯝꯕꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤꯁꯨ ꯍꯦꯀꯪ ꯂꯩꯆꯥ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯤꯂꯟ ꯁꯥꯄꯝꯆꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯏꯕꯥꯏ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯏꯕꯥꯏꯗ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯄꯥꯛꯑꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯆꯍꯤ 4-5ꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯀꯟꯗꯤꯁꯟꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯒ ꯍꯥꯏꯔꯒꯗꯤ ꯏꯕꯥꯏ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯅ ꯂꯧꯖꯒꯦ ꯑꯗꯨ ꯃꯌꯥꯝꯁꯦ ꯑꯁ ꯅꯣꯏ ꯇꯧꯔꯤꯁꯦ ꯐꯩ ꯍꯥꯏꯗꯅꯒ ꯑꯩꯈꯣꯏꯒꯤ ꯗꯣꯅꯦꯁꯟꯒꯨꯝꯕ ꯄꯤꯕꯤꯔꯛꯄ ꯍꯥꯏꯗꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗꯒꯤ ꯅꯣꯏꯁꯦ ꯌꯥꯝ ꯐꯩ ꯈꯣꯠꯂꯤ ꯀꯥꯟꯅ ꯃꯆꯥ ꯃꯁꯨ ꯏꯕꯥꯏ ꯍꯣꯏꯅ ꯍꯣꯠꯅꯕꯤꯔꯤꯁꯤꯗ ꯄꯥꯡꯉꯛꯄ ꯈꯣꯠꯄ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯈꯔꯁꯤ ꯎꯕꯤꯗꯅ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯅꯦꯕꯜ MLAꯅ ꯑꯩꯈꯣꯏꯗꯤ ꯆꯨꯝꯅ ꯈꯛꯀꯤ ꯑꯇꯣꯞꯄ ꯂꯥꯡꯉꯊꯦꯟꯒꯤ ꯇꯤꯝ ꯑꯃꯗ ꯔꯤꯋꯥꯔꯗ ꯃꯈꯣꯏꯅ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯄꯤꯈꯤ ꯍꯧꯈꯤꯕ ꯏꯔꯥꯕꯣꯠ ꯗꯦꯒꯤ ꯃꯃꯥꯡꯗ ꯑꯗ ꯑꯩꯈꯣꯏꯅ ꯆꯨꯝꯅ ꯈꯛꯀꯤ ꯂꯨꯄꯥ 10,000 ꯀꯨꯟ ꯑꯃꯇꯪꯒ ꯍꯥꯞꯄꯤꯔꯛꯑꯗꯤꯅ ꯈꯟꯗꯅ ꯆꯠꯆꯕꯅꯤ ꯃꯥꯅ ꯀꯧꯔꯛꯈꯤ ꯑꯣꯅꯦꯕꯜꯅ ꯑꯗꯨꯒ ꯍꯧꯈꯤꯕ ꯏꯔꯥꯕꯣꯠ ꯗꯦ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯇꯤꯝꯁꯤ ꯑꯩꯈꯣꯏ ꯐꯨꯔꯤꯠꯀ ꯌꯨꯅꯤꯐꯣꯔꯝ ꯑꯣꯏꯅ ꯆꯠꯆꯔꯒ ꯑꯩꯈꯣꯏ ꯃꯤ 12-13 ꯆꯠꯄ ꯀꯥꯟꯗ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯃꯤꯌꯥꯝꯃꯥꯡꯗ ꯔꯤꯋꯥꯔꯗ ꯑꯣꯏꯅ ꯄꯤꯕꯤꯔꯛꯈꯤꯕꯗꯨ ꯃꯗꯨ ꯀꯥꯏꯍꯟꯖꯗꯦ ꯍꯧꯖꯤꯛ ꯐꯜ ꯑꯣꯏꯅ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯦꯝꯕꯔ 20-30 ꯑꯃꯨꯛ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯑꯣꯟꯂꯤ ꯑꯩꯈꯣꯏ ꯂꯨꯄꯥ 10 ꯈꯛꯇꯪ ꯊꯥ ꯑꯃꯒꯤ ꯇꯥꯔꯤꯛ 5 ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯄꯨꯈꯠꯆꯩ ꯑꯉꯝꯕꯅ 100ꯁꯨ 1,000ꯁꯨ 500ꯁꯨ ꯍꯥꯞꯄꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯐꯟ ꯗ꯭ꯔꯥꯏꯚ ꯐꯖꯅ ꯂꯩꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯗꯩꯅ 10 ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯁꯣꯝꯗ ꯃꯃꯥꯡꯗ ꯊꯥꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯥꯏꯟꯁꯤ ꯁ꯭ꯇ꯭ꯔꯤꯞ ꯂꯦꯝꯞꯁꯤ ꯍꯥꯟꯅ ꯃꯅꯤꯡꯈꯛ ꯊꯥꯟꯕꯅꯤ ꯑꯗꯣ ꯃꯃꯥꯡꯁꯤꯁꯨ ꯉꯁꯤꯗꯩꯅ 5-10 ꯃꯃꯥꯡꯗ ꯊꯥꯟꯖꯔꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯍꯥꯎꯁꯤ ꯇꯧꯕꯗꯤ ꯄꯩꯁꯥ ꯈꯔ ꯂꯦꯝꯖꯕꯗꯨꯅꯦ ꯑꯩꯈꯣꯏ ꯐꯟꯅꯦ ꯑꯗꯨ ꯉꯁꯤ ꯑꯦꯔꯦꯟꯖ ꯇꯧꯔꯤꯕ ꯃꯩꯒꯤ ꯇꯧꯔꯤꯁꯨ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯐꯟ ꯗ꯭ꯔꯥꯏꯚ ꯐꯖꯅ ꯂꯩꯖꯔꯦ ꯇꯨꯡ ꯀꯣꯏꯅ ꯃꯤꯔꯣꯟ ꯀꯌꯥꯗꯁꯨ ꯌꯥꯝ ꯀꯥꯟꯅꯍꯧꯔꯅꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯣ ꯏꯕꯥꯏꯗ ꯉꯁꯤ ꯍꯥꯏꯕꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯗꯒꯤ ꯈꯥꯏꯒꯠꯅꯔꯤꯕ ꯐꯟ ꯗ꯭ꯔꯥꯏꯚ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯏꯕꯥꯏꯒꯤ ꯂꯅꯥꯏꯒꯤ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯇꯣꯉꯥꯟꯒꯤ ꯃꯣꯏꯒꯤ ꯄꯣꯀꯦꯠꯀꯤ ꯅꯠꯇꯦ
ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅꯤ ꯑꯩꯈꯣꯏ ꯍꯦꯀꯪ ꯂꯩꯆꯥ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯤꯂꯟ ꯁꯥꯐꯝ ꯆꯥꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯏꯕꯥꯏ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯔꯛꯇꯨꯅ ꯌꯨꯠ ꯑꯩꯈꯣꯏꯅ ꯆꯣꯡꯊꯣꯛꯑꯒ ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯃꯌꯥꯝꯁꯨ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤꯁꯨ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯏꯕꯥꯏ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯏꯕꯥꯏ ꯍꯣꯏꯅ ꯁꯤꯗ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯍꯧꯖꯤꯛꯇꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯊꯪꯅꯔꯤꯕ ꯇꯦꯛꯆꯝ ꯁꯥꯄꯝ ꯈꯣꯡꯖꯣꯝ ꯃꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯂꯣꯏ ꯇꯧꯔꯦ ꯍꯧꯖꯤꯛꯇꯤ ꯃꯇꯧ ꯇꯝꯕ ꯌꯥꯕ ꯄꯣꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯇꯧ ꯇꯝꯅꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯧ ꯇꯝꯃꯛꯄ ꯃꯇꯝꯁꯤꯗ ꯏꯕꯥꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯉꯁꯥꯏ ꯏꯕꯥꯏꯅꯁꯨ ꯍꯥꯏ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯑꯃ ꯍꯥꯏꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯇꯧꯕ ꯌꯥꯕꯁꯦ ꯀꯔꯤ ꯇꯧꯒꯦꯅ ꯈꯟꯕꯤꯒꯦ ꯏꯕꯥꯏꯅ ꯍꯥꯏꯐꯦꯠꯇꯪ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯁꯤꯗꯩꯗ ꯍꯥꯟꯅ ꯋꯥꯅ ꯐꯝꯐꯝꯒ ꯁꯦꯝꯅ ꯇꯧꯔꯝꯃꯤ ꯆꯍꯤ ꯑꯃꯗ ꯍꯦꯟꯅ ꯆꯠꯇꯦ ꯍꯧꯖꯤꯛ ꯌꯣꯠꯀꯤ ꯍꯣꯏ ꯍꯥꯞꯆꯤꯟꯖꯔꯦ ꯃꯊꯪꯗꯤ ꯑꯩꯈꯣꯏꯅ ꯈꯟꯖꯕꯁꯤ ꯇꯁꯦꯡꯅ 24 ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯈꯛ ꯑꯩꯈꯣꯏ ꯃꯩ ꯊꯥꯜꯂꯤꯕꯁꯦ ꯃꯁꯤ ꯅꯠꯇꯕ ꯆꯍꯤ ꯆꯨꯞꯄ ꯍꯣꯜ ꯗ ꯏꯌꯔ ꯃꯁꯤ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯀꯣꯏꯊꯣꯔꯛꯄ ꯅꯠꯇ꯭ꯔꯒ ꯐꯥꯎꯗꯨꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯌꯥꯝꯕ ꯁꯤ ꯈꯨꯟ ꯅꯣꯡꯃꯗ ꯒꯥꯔꯤ 1,000 ꯃꯊꯛ ꯑꯗꯨꯝ ꯆꯠꯂꯝꯃꯅꯤ ꯒꯥꯔꯤ ꯃꯆꯥꯅꯦ ꯀꯩꯅꯦ ꯑꯗꯨ ꯃꯁꯤ ꯆꯠꯈꯤꯕ ꯃꯌꯥꯝꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯩꯀꯥꯏꯗ ꯁꯨꯝ ꯇꯧꯍꯧꯏ ꯍꯥꯏꯗꯅ ꯁꯟꯗꯣꯛꯇꯨꯅ ꯂꯩꯀꯥꯏꯗ ꯎ ꯊꯥꯕ ꯑꯃꯁꯨꯡ ꯃꯩ ꯊꯥꯜꯂꯒ ꯁꯨꯃꯥꯏꯅ ꯌꯥꯝ ꯐꯖꯕ ꯃꯐꯝ ꯑꯃꯃꯝ ꯁꯦꯝꯒꯠꯅꯕ ꯄꯨꯛꯅꯤꯡꯗ ꯐꯥꯎꯍꯟꯅꯕꯒꯤ ꯆꯥꯡꯗ ꯑꯩꯈꯣꯏ ꯁꯦꯝꯒꯠꯀꯦꯅ ꯈꯜꯂꯤ ꯍꯥꯏꯇꯥꯔꯦ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯁꯃꯛꯇꯤ ꯅꯠꯇ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯂꯥꯛꯑꯀꯥꯟꯗꯨꯗ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯁꯨꯝꯕ ꯌꯥꯕ ꯑꯗꯨꯒꯨꯝꯂꯕ ꯈꯨꯡꯒꯪ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯂꯩ ꯑꯩꯈꯣꯏ ꯆꯤꯡꯊꯥꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯤꯛꯂꯕ ꯈꯨꯡꯒꯪ ꯃꯆꯥ ꯑꯁꯤꯗ ꯄꯣꯛꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏ ꯁꯦꯁꯀꯥꯟꯇ ꯑꯩ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯒꯦ ꯁꯦꯁꯀꯥꯟꯇꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯕꯥꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒꯨꯝꯕꯁꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯍꯦꯀꯪ ꯂꯩꯆꯥ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯕꯇꯝ ꯏꯕꯥꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒꯨꯝꯂꯕ ꯐꯖꯔꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯂꯥꯏꯛ ꯕꯇꯝ ꯅꯝꯕꯤꯗꯨꯅ ꯏꯕꯥꯏꯒꯤꯗꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯕ ꯋꯥꯍꯩꯁꯨ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯏꯕꯥꯏ ꯍꯧꯖꯤꯛ ꯏꯕꯥꯏꯅ ꯍꯣꯠꯅꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯄꯩꯁꯥ ꯍꯥꯏꯕꯁꯤꯗꯤ ꯆꯪꯕꯒꯤ ꯃꯄꯥꯟ ꯅꯥꯏꯕ ꯅꯠꯇꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯧꯖꯤꯛ ꯏꯕꯥꯏ ꯍꯣꯏꯅ ꯁꯤꯗ ꯇꯧꯔꯤꯁꯦ ꯌꯣꯠꯀꯤ ꯄꯣꯁꯅꯤ ꯑꯗꯒꯤ ꯇꯧꯔꯤꯕ ꯁꯤꯗꯒꯤꯅ ꯀꯤꯂꯣꯃꯤꯇꯔ ꯀꯩꯅꯣꯒꯤ ꯆꯥꯡ ꯑꯣꯏꯔꯝꯒꯅꯤ 700 1 ꯀꯤꯂꯣꯃꯤꯇꯔ ꯐꯥꯗ꯭ꯔꯒꯁꯨ ꯃꯁꯤꯒꯤ ꯂꯥꯛꯏꯕ ꯇꯔꯥ ꯑꯗꯒꯤ ꯇꯧꯔꯤꯕ ꯂꯥꯏꯠꯁꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ MLAꯅ ꯄꯤꯕꯤꯔꯛꯈꯤꯕ ꯑꯦꯋꯥꯔꯗꯇꯣ ꯃꯗꯨꯃꯅ ꯃꯇꯤꯛ ꯆꯥꯕ ꯅꯠꯇꯦ ꯍꯥꯏꯖꯒꯦ ꯑꯗꯨꯒꯤ ꯃꯇꯤꯛ ꯁꯤꯗꯤ ꯄꯩꯁꯥ ꯆꯪꯕ ꯍꯥꯏꯗꯤ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯁꯥꯈꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣ ꯊꯝꯖꯒꯦ ꯃꯌꯥꯝ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯗꯒꯤꯅ ꯊꯪꯅꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯍꯦꯛ ꯃꯆꯤꯟ ꯐꯥꯎꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩ ꯊꯥꯜꯂꯤꯕ ꯃꯩꯗꯨꯁꯨ ꯆꯨꯝꯅꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞ ꯅꯠꯇꯕꯤꯗ ꯗꯤꯁꯀꯣ ꯂꯥꯏꯠ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯁꯥꯡꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯇꯔꯥ ꯇꯤꯡꯗꯨꯅ ꯃꯈꯜꯒꯤ ꯂꯥꯏꯠ ꯀꯌꯥ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯛꯅꯤꯡ ꯁꯨꯝꯕ ꯌꯥꯕ ꯄꯣꯠꯇꯨꯅꯤ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯁꯦ ꯀꯪꯂꯩꯆꯥ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯄ꯭राꯏꯇꯔ ꯑꯣꯅꯔꯅ ꯑꯩꯈꯣꯏ ꯁꯥꯄꯝ ꯃꯤꯂꯟ ꯁꯤꯡ ꯁꯥꯄꯝꯆꯥ ꯃꯤꯂꯟ ꯃꯍꯥꯛꯀꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯃꯍꯥꯛꯁꯨ ꯂꯝꯗꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤꯏꯟꯚꯥꯏꯔꯣꯟꯃꯦꯟꯗ ꯐꯣꯀꯁ ꯇꯧꯕꯅꯤ ꯂꯧꯎ ꯁꯤꯡꯎ ꯂꯣꯏꯅ ꯁꯤꯒꯨꯝꯕ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯑꯗꯨꯒ ꯑꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯡꯅ ꯃꯁꯥꯒꯤ ꯃꯥꯏ ꯉꯝꯖꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯥꯟꯅꯕꯤꯗꯨꯅꯤ ꯑꯗꯨ ꯁꯤꯗꯤ ꯅꯠꯇꯦ ꯁꯤꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯒꯤ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯂꯝꯗ ꯑꯣꯏꯔꯣ ꯌꯥꯝꯅ ꯐꯣꯀꯁ ꯇꯧꯕ ꯆꯦꯅꯦꯜ ꯑꯃꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯆꯦꯅꯦꯜ ꯑꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯦꯛ ꯎꯕꯒ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯀꯃꯦꯟ ꯄꯤꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯑꯣꯜ ꯑꯗꯣ ꯏꯕꯥꯏꯒꯤ ꯇꯥꯡꯂꯕ ꯃꯇꯝꯁꯦ ꯀꯩꯅꯣꯒꯤꯗ ꯅꯁꯦꯟꯗ ꯀꯥꯏꯊꯣꯛꯇꯨꯅ ꯉꯁꯤ ꯋꯥꯔꯤ ꯁꯥꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯩꯒꯤ ꯀꯪꯂꯩꯆꯥ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯤꯂꯟ ꯁꯥꯐꯝꯆꯥꯅ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏ ꯑꯁꯤꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯊꯦꯡꯛ ꯌꯨ ꯆꯪꯋꯥꯏ ꯇꯧꯒꯤꯔꯣ ꯇꯧꯁꯦ ꯃꯌꯥꯝꯅ ꯇꯧꯔꯤꯁꯦ ꯏꯅꯦꯒꯤ ꯋꯥꯈꯜꯂꯣꯟꯗ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯐꯖꯩ ꯁꯤꯗꯧꯒ ꯄꯥꯝꯃꯨꯏ ꯑꯗꯣ ꯏꯅꯦꯅ ꯅꯠꯇꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯕꯤꯌꯨ ꯏꯅꯦ ꯄꯥꯏꯕꯤꯌꯨ ꯑꯗꯨꯒ ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯁꯤꯗ ꯃꯩ ꯊꯥꯜꯂꯤꯕ ꯅꯆꯥꯅꯁꯨꯈꯩꯅ ꯃꯩ ꯊꯥꯜꯂꯤꯁꯦ ꯃꯁꯤ ꯀꯔꯤ ꯈꯟꯕꯤꯒꯦ ꯅꯠꯇ꯭ꯔꯒꯅ ꯏꯅꯦꯒꯤ ꯋꯥꯈꯜꯂꯣꯟꯗ ꯉꯁꯤ ꯃꯩꯁꯤ ꯎꯔꯀꯥꯟꯗ ꯐꯥꯎꯕ ꯋꯥꯈꯜꯂꯣꯟꯗꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ
ngasi mai urakanda ne icha inau mayamna semna chakhallalise simu nungai ba laite sido bapa mu yai ni thank you kaka akoigi mamang da su kaka se aigi YouTube channel da kaka jo wahi faja ba kaya thambi ki bane ado ngasi jo mai yengba kaka je thola ame ado kaka na akoigi mai se urakan da kari phaubi bano ngasi se imoinu numi ni ado akoigi chatliba mayam se aduki matik akoigi ayung din dagi hena chatle numidang sida mai marak sida do kaka gi wakhalon da phaubu da habitang kaka habi hoi masi sumi masi la hak tak tak torpa akoigi maiti ki sanabi moina lakpani na du mayamna bai thanbi da nungaina isalisi adigi sai shusing adigi satra nar mayam satra yingi ba kholi bisi akogi hangi ipa ipu gi horpu gi mehron duni haina khalur ga pung nungsi ba pawe thank you 좀 쳤어. चलो दादा ले दादा होय हले अंदर जिरा yamba kai da sapir no walking chak to ga walking thopirak bra do kamai to buno ngasi je imoinu imagi ko hoi habi thongni tholam se khoi mapung phabra phadabra na khoi haktang tholak pai tar ado yamba gi ming habitang habiramo ai chingdam mayale kai degi sapam dinesh ado yamba gi wakhalon da ngasi gi mai je urakan da phaubi bodo habitang yam phajare ngasi di mai jam phajare ata mai je phajare na ta ba tai di kari kari haning bale yamba gi wakhalon do hikubi khoi palem gi ngasi gi khoi magi lana thoram se yamna matik chaba amagum oiba phange na hojikti magi mangal se khoi maitai macha am oibagi wakhalon da aikogi aikogi tradition je manguraba tradition je kharaga sum hanjalakpagi mami amakak akoi uba phang pai tare koi phungwa lairu ji sengnamak hairo gadi koi mangurabani ado phungwa lairu daba taraga ju hojikti khogi ngasigi numesidadi phungwa lairu ayam haugatnayeba aini sum yengjarubada maitegi yumdong kuding ayam jingsida ado ngasigi numisida samaina mai ga tawduna khoi maira mak latraga ju samaina mai ga tawduna latpase masi yamna nungaijaba makak ubasida ai thamoida yamna emotional oiba haitare yam nungai je haibane ba hoi adu masi tungda amuhna torpa haidi khoi lakadoriba khoi generation jingi mirol jingjina sum tawirak pataragadi amoina nungai gani haibagi ohom dum tang ai thank you ta viewers sing na khoi gi yamba dinesh bu khoi gi thagat pibo oina like masa amtang nambiramu thank you age isai ga tharga yam nungai na leiba male sorokse aduki mating ngasi je sille do yamba ka chapiro no habitang habiro ngasi je mai yeng boina sum mayam gi kumai je yeng na sum sason mai di hoji mai di ubire mayam gi kumai ju ure do pungning da kari phaubi no do amtang habiyo yamna phajaba dai ka to buje yam si no ado yamba gi ming leifam habitang habiramo ai singam dagi em chat ado khoi yamba na ngasi laiba miyam adagi chatliba gari adagi mai mayam ji urakanda yamba da kari feel tawbibno ado yamba gi wakhalon da pungning da phaubu da huji mak phaura leiba pungning da phaubu do habiyo mayam gi kano torokane abje khoi khunji da sumaina torokane mayam gi yapana torokane abje mangdu da ne du naw mayam na dagi khoi yamba kari kara mayam ji na sumaina tawbirapasi da khoi ju yamna nuaiba dai kano to bo yamna phaubi de yamba gi damakta mayam like tawbiramo yamba sina hairiba wai singa sik sida pakhang masa mayam ma khoi gi mai yengba lakpu male sai ai haibetang changjan jage makhoi da mai yeng se moi se kari lamdai no natragana moi se koi ba laira kamai tawbno haibda ai hangjang ado inaw gi mingam ta haibiyo
ऋषिकांत कौवे ऋषिकांत को ऋषिकांत कई लमदगिनो अदुगा सिदा हुजि मैगी कुमैजे येंबा लामब्रा नत्रगा करी कमाय तौबनो हुजि सिदा लेबिरमिसे असुक थेंग कानसिदा अꯩꯗꯤ ꯆꯝꯃꯔꯤꯡ ꯆꯤꯡꯇꯦꯅꯦ ꯃꯩ ꯌꯦꯡ ꯂꯥꯛꯄꯅꯤ मै येंग लाकपनेबको अदो मैजे हुजि उरे करी फाउबिगे ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏ यम नुंगाय को इनाउगी मिंगमता हाबियो ꯑꯩ ꯁꯤꯅꯤꯕꯥꯁ ꯀꯧꯋꯦ श्रीनिवास अदो मार्क्स हाबिदंग लौथोकपिरगा मयामदको श्रीनिवास हाबिनेबको मिंगसे अदो श्रीनिवास हुजि पुंजे मतमजे थेंगेबको ngasiसे अदो निंगतम था मतम जु ओइबने अदो इंगबिदब्रा सिदा हुजि लेबिरमिसे कमाय तौबनो इमानबंगैगा ꯏꯪꯕꯨꯗꯤ ꯏꯪꯗꯦ हाँ ꯑꯁ ꯌꯦꯡꯅꯤꯡꯕꯩ ꯃꯌꯥꯏꯅ ꯏꯪꯕ येंगनिंगबाय मैजे येंगनिंगबाय मैना इंगबा फाउद्रा हाबिनेबा दो मैजे हुजिकती येंगबा फंगे अदो इनाउदा करी फिल तौबनो मैजे उरकांदा अदो अमतंग हाबियो ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯈꯛꯇꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗꯨꯗꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯑꯗꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗꯁꯨ ꯁꯨꯃꯥꯏꯅꯒ ꯊꯥꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯒꯨꯝꯕꯗꯤ ꯈꯟꯕꯤꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯁꯨ ꯐꯥꯎꯋꯦ ꯍꯌꯦꯡ ꯑꯩꯈꯣꯏ ꯏꯅꯥꯎ ꯍꯣꯏꯅ ꯃꯇꯤꯛ ꯆꯥꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯍꯣꯏꯅ ꯍꯧꯗꯣꯛꯑꯀꯥꯟꯗꯨꯗꯒ ꯇꯧꯒꯦ ꯀꯥꯟꯗ ꯋꯥꯈꯜꯗꯒ ꯈꯟꯕꯤꯕ ꯂꯩꯕ꯭ꯔꯥ ꯈꯜꯂꯦ ꯊꯦꯡꯛ ꯌꯨ अरे वे रुकिए एक बार आप कहाँ से हो जी? हम असम से हैं। आसाम से हो तो आपको ये लाइट देखकर आपको कैसा लगा? बहुत सुंदर लग रहा है हमको। हम मणिपुर पहले बार आया है। हाँ। बहुत अच्छा है। हाँ। हमको भी नहीं देखा इसलिए आया था। मणिपुरी लोकल आदमी से वो लोग का साथ आया था, लेकिन हाँ, हाँ। इधर ही गया था। इधर से तो इतना तक लाइट देखा है। हाँ। तो बहुत खूबसूरत जगह है। हाँ वो खूबसूरत जगह है ना। इस जगह का नाम तो विलेज का नाम तो बताओ। यहाँ का नाम तो इतना मालूम नहीं है। हम ज्यादा दिन नहीं हुआ यहाँ पर आया है। हम वो पहले बार आया ना। हम पहले था आपका वो कायरोंग में था हम। हाँ अभी ये यहाँ जगह पर का नाम है सिंगथाम। सिंगथाम। हाँ सिंगथाम है। जो आपके साथ कौन कौन आया? हमारे साथ एक दोस्त था, वो चला गया। और आपका नाम बताइए। हमारा नाम शहीदुर रहमान है। सर आसाम से हो ना? आसाम से धुबरी डिस्ट्रिक्ट हम। धुबरी डिस्ट्रिक्ट से। हाँ सर। और आपके साथ कौन कौन है अभी? नहीं वो लोग चला गया। लोकल आदमी साथ आया था, वो लोग उसके साथ चला गया था। आप यहाँ किस लिए आया? आप कहाँ पर रहते हो? कहाँ आप यहाँ पर वाटर सप्लाई में हम काम करने के लिए आया। तो यहाँ पर कहाँ की वाटर सप्लाई है? जगह का नाम इतना मालूम नहीं है। हाँ सिंगथाम है ये जगह तो। यही जगह है सिंगथाम का। हाँ। वाटर सप्लाई बना रहे हम लोग। हाँ जी। एक बात बताना है आपको, जो हम लोग आसाम से मणिपुर से आसाम में जितना आदमी जाता है तो हम लोग को भी नहीं देखा ऐसा। हम लोग तो बड़ा आदमी नहीं है ना। हाँ, जो गेट में जितना हम लोग का फौजी रहता है। हाँ जी, तो वो लोग चेक इन करता है कि नहीं करता है, वो लोग हम लोग को नहीं मालूम। हाँ। तो हम लोग जैसा मणिपुर में आता है, हम लोग को गेट पास चाहिए, जैसे LPG कागज चाहिए, डॉक्यूमेंट चाहिए। फुल डॉक्यूमेंट्स होने से उसका बाद मणिपुर घुसने देता है। तो ऐसा पहले जो हम लोग 2008 में आया था मणिपुर में, उस टाइम ऐसा नहीं था। अभी इतना चेक इन हो गया। जो वैक्सीन का कागज चाहिए, उसका बाद डॉक्यूमेंट चाहिए, आधार कार्ड चाहिए, LPG कागज रिन्यू करना चाहिए। ILP बोलते हैं आप लोग। ILP का रिन्यू करना चाहिए। ये सब तो बहुत ये सब तो जरूरी है। ILP तो जो आपका डॉक्यूमेंट है ना, इससे सबसे ज्यादा इम्पोर्टेंट चीज है ILP है। बिना ILP हम मणिपुर में आप लोग नहीं रुकेगा। ठीक है। जो आपको यहाँ रहना है तो जरूर ILP होना चाहिए। ILP का वो कार्ड है ना, वो आपको जरा आपके साथ होना चाहिए। और बाहर से जितना आदमी आता है इधर मणिपुर में, हाँ जी, सबको आप मैसेज दीजिएगा। जो बाहर से आप लोग आने से पहले ILP का कार्ड होना चाहिए। डॉक्यूमेंट्स चाहिए हम लोग मणिपुर में, क्योंकि बाहर से अभी कोरोना का टाइम है। एक साल पहले हम लोग कोरोना में बहुत कष्ट किया है। खाना पीना किसी को मिला, किसी को नहीं मिला। तो इसीलिए हम लोग बोलते हैं, सबको रिक्वेस्ट करते हैं, मैसेज देने के लिए सोचते हैं हम लोग। जो आप लोग जहाँ भी जाता है भाई, अपना खुद का डॉक्यूमेंट्स फुल लेके जाइए। बस यही आप लोग के लिए रिक्वेस्ट। काम करना है तो सही पे करना चाहिए। ये मेरा ILPG है। ठीक है, देखिए ये मेरा ILPG है।
देखिए वो आपका नाम बताइए पहला। शहीदुर रहमान। सैदुर रहमान के आईएलपी का कार्ड है, इसकी डॉक्यूमेंट है, सब है। इसे ऐसे करके जो आप बाहर से आया है ना, तो ये वाला डॉक्यूमेंट आप जरूर होना चाहिए। हाँ होना चाहिए, ठीक है। सबको होना चाहिए, क्योंकि ये डॉक्यूमेंट्स नहीं होने से आप लोगों का बहुत दिक्कत होगा। यहाँ पे रुकने के लिए बहुत दिक्कत होगा। यहाँ के मणिपुरी लोकल आदमी बहुत प्यार करते हैं हम लोगों से, लेकिन पुलिस लोग प्यार नहीं करेगा भाई, डॉक्यूमेंट्स होने से प्यार करेगा। क्योंकि आप बांग्लादेशी है ना, बाहर से है, कहाँ से है, नहीं आया, वो लोग आप लोग को पता नहीं होने से ये लोग यहाँ पे मणिपुर में बहुत दिक्कत होगा। ओके ठीक है, ठीक है जी, ठीक है, ठीक है, ठीक है, धन्यवाद। ठीक है, थैंक यू। मैम सिदा अखोगी मई मरक सिदा याम नुगाना लेबिरमे तो इंट्रोड्यूस तौजगे सिंगर तो कदम लेग्रगे हाबितन सिंगर अखोगी दमदगी ओइबिरबन हाबितन सापमदगी अखोई इनाउगी मिंग हाबितन हाबिरो सुदेश अखोगी इनाउ सुदेश से अखोई से मयामना हुजे चंगकपदसु अखोगी सिंगर ने हाबिरेको अदो मयामगी एंटरटेनमेंट होइनबा इसै मतेम खक्तसु थंबिरो अदुदगा ngasiगी मैजि उरकांदा इनाउना करी फाउबिबनो हाबिदसु हाबिरो याम नुगाई इमोइनुगी अखोगी मैतैगी ओइबा इमोइनुगी तौरमदा सम यावसलकपजे दिवालीदा तौरमबा मै थानबजे इमोइनुदोइन तौरकपजे सिमदि याम नुगाई मसिगी अहोंगबसिनेबा याम वखलजिदा नुगाइजरिजे अखोगी इरमदमजिगी ओइबा नाट कल्चर दा अखोगी हाना लेरमबा दिवालीदागा मै थालमबजी तम तमना लेथोकरागा हुजिकना इमोइनुदागा वंजलकपजे मसिनेबा मसिगी वखलोनसिनेबा नुगाइजरिजे अच्छा इनाउ से अखोगी कंगलिपा सिगी हाइजगे कंगलिपा सिगी वखलोन अखोगी अदुगी मते मैते मवोइना अखोगी इमोइनु ngasi इरा थौनी तौब नुमिदा सिदा इनाउना मै येंगबा लागा इनाउना अखोगी इनाउगी वखलोन दा हाइतारे मागी पुकनिंग दा लेरमबा वखलोन दुनी मयामना हुजिक ताबिरिसे अदो इनाउ से हुजिक मयामना आइना चंगकपदा सिंगर ना हागिबको अदो इसै मतेम तंग अखोगी सेंटेंस अम तंग वरगाजु इनाउना हाइबदो हे कंगलेसा है मिंथोनजबा यूट्यूब चैनल मखकनी अदो आइगी चैनल असिदी अखोगी इंटरटेनमेंट की वइना दिना सदे आइदी कंगलेपा असिगिदमक्ता अखोगी सोथरबा लौमी सिनमी अदुगा अखोगी लमदम असिदा तौरिबा सोथरिबा अखोगी फुरुप हाइतारे फुरुप सि कन्नबगिदमक्ता अखोइना होनजबा अखोगी ngasi से आइना इमोइनुगिदमक्ता सेमेबा वीडियो सिदी इमोइनु से अखोगी अहोंगबा मक पोरकनबगिदमक्ता इनाउना ngasa हाइबिगिबा दुमाइना अखोगी अहोंगबा म लाकनबगिदमक्ता अखोगी फुरुप असिबु कन्नबगिदमक्ता अखोई ngasi जे आइना थोकचरकपनी अदो इनाउना इनाउगी साइटगी हुजे इसै मतंगदि मयामदा खुदोल तंबिदबा याद्रे आइगी व्यूअर्स सिंगी खल्लगा हाइतारे चेक थारो न सा याने पाइबी अमुक अमुक ngaliba अमुक अमुक mamliba hada yam batandanwo kari lamdagi lakpano Sorarendagi lakpara lechilakdagi kumlakpara Sorarendagi lakpara lechilakdagi kumlakpara Karambalamdagi laktuna nasado adu wariba Karambalamdagi laktuna nasado adu wariba Inaugi nakta yaura u lechilgi wari lirora Matek sinolution jara Thank you इनाउगी मिंगदो हाबितंग हाबिरमो सुदेश अखोई सापमदगी को सुदेश युमनाक्ति युमना अदुम सापमनेव अदो आइगा सु अदुम युमनाक सु मानरमे आइगिना अखोईगी मिलन सापम चा हाइबने अदुगा आइगी YouTube चैनल असिना अखोईगी हे कंगलेसा हाइदना मिंगथोनबा YouTube चैनल अदो मयामजे अखोईगी कइनो हाइतारे मयामगी वखलोनदुसु हाइफेटंग हाइदी मैजे उरकांदा फील तौबदो अदुजु याम का हेना एक्सप्लेन तौद्रगसु हाइफेटंग हाइबियो मथंग मिंगा दगी वखलोन फावरकपदु हाइफेटंग हाइबियो आई मिंग सुरसन ओइनाम को आइजु सी सापम मनिंग काय दे सापम मनिंग काय को अदो इमोइनोगी सुमाइना मची याम तौनरेदना होजे मी जी याम तिल्ले दुमाइन तौबजिदा कोइ जु लाइका ये मी एम ओइना को सुम मयाम जी एंटरटेनमेंट ओइना सही तौरगा के हाइनि सुमाइ तौबजे नुंगाइ यामना मयाम पुनबजिगी बिता अखोइगी ngahak nungai ge haibegi mayam gizu haidi lambi satpa gizu interest oina ba haitare ko thank you do kaino su inaugi mingsu habitang habiyo
ꯑꯩꯒꯤ ꯃꯤꯡꯅ ꯔꯣꯁꯟ ꯑꯩꯁꯨ ꯁ꯭ꯋꯥꯏ ꯖꯒꯥꯗꯩꯅꯦ ꯑꯗꯨꯝ ꯔꯣꯁꯟ ꯌꯨꯝꯅꯥꯛ ꯁꯔꯨꯡꯕꯝ ꯔꯣꯁꯟ ꯁꯔꯨꯡꯕꯝ ꯔꯣꯁꯟ ꯀꯣ ꯑꯗꯣ ꯆꯞ ꯃꯥꯟꯅꯩ ꯉꯁꯥꯏ ꯁꯨꯗꯦꯁꯅ ꯍꯥꯏꯈꯤꯕꯗꯨꯒ ꯍꯥꯟꯅ ꯁꯨꯝ ꯊꯥꯏꯅꯉꯩꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯨꯟꯅꯥꯏꯁꯦ ꯁꯨꯝ ꯀꯝꯃꯨꯅꯤꯇꯤ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯕꯤꯖꯥꯇꯤꯒꯤ ꯅꯥꯏꯕꯩ ꯋꯥꯈꯜ ꯅꯠꯇꯕꯤꯗꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯤꯟꯗꯨꯒꯤ ꯑꯣꯏꯕꯁꯤꯗ ꯌꯥꯝꯅ ꯂꯨꯞꯄꯝꯕꯗꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯗꯤꯋꯥꯂꯤꯗ ꯃꯩ ꯊꯥꯜꯂꯝꯕ ꯈꯣꯠꯂꯝꯕ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕꯗꯒꯤ ꯏꯃꯥ ꯏꯕꯦꯟ ꯏꯃꯣꯏꯅꯨ ꯏꯔꯥꯠ ꯊꯧꯅꯤꯕꯁꯤꯗ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯑꯒ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ ꯌꯥꯝꯅ ꯂꯩꯇꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯣꯏꯅꯨꯁꯦ ꯁꯨꯝꯅ ꯈꯛꯀꯤ ꯑꯩꯈꯣꯏꯒꯤ ꯍꯩ ꯂꯩ ꯀꯠꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯐꯣꯇꯣꯗ ꯇꯧꯔꯒ ꯀꯠꯄꯗꯨ ꯈꯛꯅ ꯑꯩꯈꯣꯏꯒꯤ ꯃꯩ ꯅꯨꯡ ꯊꯥꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯤ ꯌꯥꯎꯗꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯨꯝ ꯀꯌꯥ ꯂꯩꯇꯕ ꯅꯠꯇꯦ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕꯀꯣ ꯑꯗꯨ ꯃꯌꯥꯝꯁꯦ ꯏꯅꯥꯎꯍꯣꯏꯗꯤ ꯃꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯅꯥꯊꯩꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯗꯤꯋꯥꯂꯤꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯅꯦꯕ ꯏꯅꯥꯎꯅ ꯍꯥꯏꯕꯤꯔꯤꯁꯦ ꯊꯦꯡꯛ ꯌꯨ ꯏꯅꯥꯎꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯝꯃꯤꯕ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯄꯨ ꯍꯦꯀꯪ ꯂꯩꯆꯥ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯏꯅꯥꯎ ꯁꯣꯝꯗ ꯅꯥꯀꯟꯗ ꯂꯩꯊꯣꯛꯄꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯏꯅꯥꯎ ꯄꯥꯏꯕꯤꯌꯨ ꯑꯗꯨꯒ ꯏꯅꯥꯎꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩꯒꯤ ꯃꯩꯁꯤ ꯎꯔꯀꯥꯟꯗ ꯑꯗꯨꯒ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯪꯕ ꯃꯇꯝꯅꯦꯕ ꯑꯗꯣ ꯏꯅꯥꯎꯅ ꯏꯪꯕ ꯈꯪꯗꯅ ꯉꯁꯤ ꯃꯌꯥꯝꯒꯤ ꯕꯤꯠꯇ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅꯅꯣ ꯁꯤꯗ ꯂꯩꯕꯤꯔꯝꯃꯤꯁꯦ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯌꯨ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁꯤ ꯐ꯭ꯔꯦꯟꯁꯤꯡꯁꯦ ꯌꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯈ꯭ꯔꯦꯀꯣ ꯑꯗꯣ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯁꯦ ꯌꯨꯝꯗ ꯆꯥꯛ ꯑꯌꯥꯝꯕ ꯑꯗꯨꯝ ꯑꯇꯣꯞꯄꯗ ꯆꯥꯛ ꯊꯥꯡꯅ ꯈꯣꯠꯅꯕꯗꯣ ꯇꯧꯕ ꯅꯨꯃꯤꯠꯇꯤ ꯅꯠꯇ꯭ꯔꯦꯗꯅ ꯑꯗꯨꯅ ꯑꯃꯗ ꯄꯨꯂꯞ ꯆꯥꯔꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯊꯣꯡꯃꯤꯟꯅꯔꯛꯄꯅꯦ ꯑꯗꯣ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠ ꯑꯣꯏꯅ ꯃꯩꯁꯨ ꯌꯥꯝ ꯊꯥꯜꯂꯦ ꯍꯥꯟꯅꯒꯗꯤ ꯃꯥꯟꯅꯗ꯭ꯔꯦꯗꯅ ꯈꯪꯍꯧꯗꯅ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯍꯦꯀꯪ ꯂꯩꯆꯥ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯨꯛ ꯊꯦꯡꯅꯁꯜꯂꯦꯕ ꯂꯝꯕꯤꯁꯤꯗ ꯑꯃꯨꯛ ꯏꯁꯩ ꯅꯨꯡꯉꯥꯏꯅ ꯁꯛꯏꯉꯩꯁꯤda ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯉꯥꯏꯍꯥꯛ ꯗꯤꯁꯇꯔꯕ ꯇꯧꯔꯦ ꯑꯗꯣ ꯏꯅꯥꯎꯒꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅꯁꯨ ꯋꯥꯈꯜꯂꯣꯟꯕꯨꯗꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏ ꯇꯤꯟꯅꯔꯤꯕꯅꯤꯅ ꯃꯥꯟꯅꯔꯝꯒꯅꯤ ꯑꯗꯣ ꯏꯅꯥꯎꯗ ꯐꯤꯜ ꯇꯧꯕ ꯑꯁꯦꯡꯕꯗꯣ ꯃꯗꯨ ꯑꯗꯨꯝ ꯃꯌꯥꯝꯗ ꯈꯪꯍꯟꯕꯤꯔꯣ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯡꯉꯥꯏꯖꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯋꯥꯂꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩ ꯊꯥꯟꯒꯅꯤ ꯈꯇꯪ ꯈꯟꯅꯔꯝꯃꯦꯕ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯁꯤꯗꯤ ꯑꯌꯥꯝꯕ ꯍꯩ ꯂꯩ ꯈꯔ ꯀꯠꯂꯒ ꯑꯗꯨꯝ ꯉꯥ ꯀꯠꯂꯒ ꯑꯗꯨꯝ ꯂꯣꯏꯁꯟꯅꯩ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯇꯅ ꯍꯦꯟꯅ ꯊꯥꯜꯂꯛꯄꯒꯤ ꯃꯃꯤ ꯑꯃꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯇꯣꯞꯄ ꯂꯝꯗꯁꯨ ꯇꯧꯕꯤꯅꯕ ꯍꯥꯏꯖꯔꯤ ꯑꯗꯣ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯇ ꯁꯨꯃꯥꯏꯅ ꯃꯩꯒ ꯊꯥꯟ ꯈꯣꯠꯇꯅ ꯇꯧꯔꯛꯄꯁꯦ ꯌꯥꯝꯅ ꯄꯦꯟꯕ ꯄꯣꯛꯆꯩ ꯊꯦꯡꯛ ꯌꯨ ꯏꯅꯥꯎꯒꯤ ꯃꯤꯡꯗꯣ ꯖꯦꯝꯁ ꯃꯌꯦꯡꯕꯝ ꯏꯅꯥꯎꯒꯤ ꯃꯤꯡꯁꯦ ꯖꯦꯝꯁ ꯃꯌꯦꯡꯕꯝ ꯍꯥꯏꯕꯅꯦ ꯑꯗꯣ ꯏꯅꯥꯎꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯀꯜꯆꯔꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯖꯕ ꯏꯅꯥꯎꯅꯤ ꯃꯌꯥꯝꯅ ꯏꯅꯥꯎ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ इनाउसे करी लमदगिनो अदुगा समरामदगी अखोय कदाय चपिरुबनो सिजे सिसुम इमोइनु नुमिचिदको सि अखोय सिंगदाम सुम लमै थानबा लंबी फजबजिदको अखोय फैमिली सुम लामिनरगा येंबा लाकबा हातारे फैमिली जे अखोय की मई यंगुगे लाकपनेबको अदो अखोय की इमोइनु नुमिचिदा सुमाइनगा मई थानबसे वखलदा करी फावबिगे अदो नुंगाइबो सुम फाव हातारे हाइदि नुंगाइबा म्याम पुनबा खोबा सुम साइना थोलकपो खोबा सुम यम नुंगाइ हातारे सुम enjoyment ama makhala moi do ko ado kanoge akoi inaugi ming habetang I mean Thokchom James ko inaugi leifamna samramdagi ko ado hoje kanogi songi kanoche ima da hane ima si paibio aduga ima ya chume hadu paibiro khitang laksan biro aduga ado ima na ngasi imoinu numit asida ꯑꯩꯈꯣꯏꯒꯤ ꯃꯩ ꯅꯨꯡ ꯊꯥꯜꯂꯒ ꯍꯥꯟꯅꯗꯤ ꯁꯤꯒꯨꯝꯕ ꯃꯑꯣꯡꯁꯤ ꯇꯧꯔꯝꯗꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯗꯤ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯩ ꯅꯨꯡ ꯊꯥꯟꯗꯅ ꯍꯥꯟꯅ ꯗꯤꯋꯥꯂꯤꯗꯒ ꯃꯩꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯩꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯣꯐ ꯂꯥꯏꯠ ꯀꯥꯟꯅ ꯇꯧꯔꯝꯃꯤ ꯄꯣꯠꯁꯦ ꯅꯥꯊꯩꯔꯛꯑꯀꯥꯟꯗ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯥꯠ ꯊꯧꯅꯤꯕꯒꯤ ꯃꯩꯒꯤ ꯑꯁꯤꯒꯨꯝꯂꯕ ꯀꯨꯝꯍꯩ ꯍꯔꯥꯎꯁꯦ ꯆꯥꯎꯊꯣꯔꯛꯄꯒꯤ ꯄꯣꯠꯁꯦ ꯎꯕꯗ ꯏꯃꯥꯗ ꯀꯔꯤ ꯐꯤꯜ ꯇꯧꯕꯤꯒꯦ ꯏꯃꯥ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯊꯣꯛꯄꯗꯧꯅ ꯂꯝꯕꯤꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯁꯦ ꯆꯤꯜꯂꯦꯕꯀꯣ ꯍꯧꯖꯤꯛ ꯏꯃꯥ ꯍꯣꯏ ꯑꯉꯥꯡꯁꯤꯒ ꯁꯦꯜꯐꯤ ꯇꯧꯗꯅ ꯁꯤꯗ ꯐꯣꯇꯣ ꯀꯥꯞꯄꯤꯔꯝꯃꯤꯕꯀꯣ ꯃꯁꯤ ꯏꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯩꯁꯦ ꯎꯔꯀꯥꯟꯗ
ꯀꯔꯤ ꯐꯥꯎꯕꯤꯕ ꯊꯦꯡꯒ ꯑꯗꯣ ꯏꯃꯥꯒꯤ ꯃꯤꯡꯗꯣ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯁꯝꯕ꯭ꯔꯥꯝ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯊꯛꯆꯣꯝ ꯇꯄꯣꯛꯄꯤ ꯁꯝꯕ꯭ꯔꯥꯝ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯊꯧꯆꯣꯛ ꯇꯕꯣꯛꯄꯤ ꯍꯥꯏꯕꯅꯦꯕꯀꯣ ꯏꯃꯥꯁꯦ ꯑꯗꯣ ꯏꯃꯥꯅ ꯉꯁꯤ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯇ ꯆꯥꯛ ꯏꯁꯤꯡꯗꯤ ꯆꯥꯕꯤꯔꯕ꯭ꯔꯥ ꯏꯃꯥ ꯀꯃꯥꯏ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔꯝꯕꯅꯤ ꯉꯥꯒꯨꯝꯕ ꯁꯣꯏꯗꯅ ꯆꯥꯔꯝꯕꯅꯤ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯅꯤꯅꯀꯣ ꯊꯦꯡꯛ ꯌꯨ ꯑꯗꯨꯁꯨ ꯏꯆꯥ ꯅꯨꯄꯥ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯁꯤꯅ ꯏꯃꯧ ꯀꯅꯥꯅꯣ ꯍꯥꯏꯐꯦꯠꯇꯪ ꯏꯆꯥ ꯀꯣ ꯑꯗꯣ ꯀꯩꯅꯣꯗꯤ ꯏꯅꯥꯎꯅꯨꯄꯤ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯀꯩꯅꯣꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯣ ꯄꯤꯕꯤꯌꯨ ꯑꯗꯨꯗꯨꯒ ꯏꯇꯩꯃꯒꯤ ꯍꯥꯏꯇꯥꯔꯦ ꯏꯇꯩꯃꯒꯤ ꯃꯤꯡ ꯍꯥꯏꯕꯤꯔꯣ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯏꯆꯥꯁꯤꯒꯤ ꯃꯤꯡꯁꯤꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯗꯨꯒ ꯃꯌꯥꯝꯗ ꯍꯥꯏꯇꯥꯔꯦ ꯃꯁꯨ ꯀꯣ ꯑꯣ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯣ ꯑꯩ ꯂꯩꯐꯝꯅ ꯁꯝꯕ꯭ꯔꯥꯝꯗꯒꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁꯅ ꯊꯣꯛꯆꯣꯝ ꯃꯪꯂꯦꯝꯕꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥꯅ ꯊꯣꯛꯆꯣꯝ ꯀꯩꯐꯥ ꯑꯗꯣ ꯃꯩꯁꯦ ꯎꯔꯀꯥꯟꯗ ꯀꯔꯤ ꯐꯤꯜ ꯇꯧꯕꯤꯒꯦ ꯑꯗꯣ ꯏꯃꯥ ꯍꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯏꯅꯥꯎ ꯍꯣꯏꯅ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯕꯒꯤ ꯐꯤꯜ ꯇꯧꯕ ꯑꯃ ꯍꯥꯏꯕꯤꯔꯦꯕꯀꯣ ꯑꯗꯣ ꯏꯇꯩꯃꯗ ꯀꯔꯤ ꯐꯥꯎꯕꯤꯕꯅꯣ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯉꯁꯤꯒꯤ ꯏꯃꯥ ꯏꯃꯣꯏꯅꯨꯒꯤ ꯄꯨꯛꯅꯤꯡ ꯄꯨꯖꯥ ꯅꯤꯖꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃꯒꯨꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯆꯠꯄ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯩ ꯊꯥꯟꯕꯒꯤꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯇꯥꯔꯦ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯅ ꯑꯗꯣ ꯑꯩꯅ ꯂꯥꯛꯆꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯒꯤ ꯁꯥꯏꯠꯇꯒꯤꯅꯤ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗꯤ ꯑꯩꯈꯣꯏ ꯏꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯌꯨꯇ꯭ꯌꯨꯕ ꯅꯠꯆꯗꯦ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯤꯡꯒꯤ ꯂꯦꯕꯔꯒꯤ ꯍꯥꯏꯇꯥꯔꯦ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕ ꯌꯣꯛꯈꯠꯅꯕꯒꯤꯗꯃꯛꯇ ꯈꯟꯖꯔꯀꯥꯟꯗꯨꯗ ꯑꯩꯈꯣꯏ ꯂꯧꯃꯤ ꯁꯤꯟꯃꯤ ꯆꯥꯎꯈꯠꯇꯕ ꯌꯥꯗꯦ ꯈꯨꯡꯒꯪ ꯆꯥꯎꯈꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯒꯨꯝꯕ ꯁꯥꯒꯠꯆꯔꯛꯑꯒ ꯑꯗꯨꯒꯨꯝꯕ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯏꯃꯣꯏꯅꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯅ ꯏꯃꯣꯏꯅꯨ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯗꯒꯤ ꯂꯩꯔꯛꯑꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯁꯤ ꯌꯣꯛꯈꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯁꯤ ꯊꯣꯛꯆꯔꯛꯑꯀꯥꯟꯗꯗ ꯃꯌꯥꯝꯗ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯂꯩꯒꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯆꯠꯂꯒ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕ ꯑꯗꯨꯒ ꯉꯁꯤ ꯇꯧꯕꯤꯔꯝꯃꯤꯕ ꯂꯥꯏꯠ ꯃꯌꯥꯝ ꯑꯗꯒꯤ ꯉꯁꯤ ꯁꯤꯟꯕꯤ ꯁꯥꯕꯤꯔꯤꯕ ꯃꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯤ ꯑꯩꯅ ꯎꯅꯖꯔꯨꯕꯅꯤ ꯑꯗꯨꯁꯤꯒꯤ ꯎꯅꯖꯔꯨꯕꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯉꯁꯤ ꯐꯣꯇꯣ ꯀꯥꯞꯇꯅ ꯂꯩꯔꯝꯕꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕꯗꯒꯤ ꯀꯔꯤ ꯐꯤꯜ ꯇꯧꯕꯤꯕꯅꯣ ꯍꯥꯏꯗꯅ ꯍꯪꯖꯒꯦ ꯍꯥꯏꯗꯅ ꯆꯪꯉꯛꯄꯅꯦꯕꯀꯣ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯇꯥꯎ Hai. Esto miedo. Gari dog. Gari puta ko ye, bhai na. Hau.
ꯌꯥꯎ ꯂꯣꯏꯔꯣ ꯁꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯍꯥꯏꯐꯦꯠꯇꯪ ꯄꯥꯏꯕꯤꯔꯒ ꯑꯗꯣ ꯃꯩꯁꯤ ꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯃꯣꯏꯅꯨ ꯉꯁꯤꯁꯦ ꯏꯃꯣꯏꯅꯨꯒ ꯃꯔꯤ ꯂꯩꯅꯅ ꯊꯥꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯡꯒꯩꯅ ꯊꯥꯜꯂꯤꯕ ꯃꯩꯁꯦ ꯎꯔꯀꯥꯟꯗ ꯀꯔꯤ ꯐꯥꯎꯕꯤꯕꯅꯣ ꯅꯠꯇ꯭ꯔꯒꯅ ꯏꯇꯩꯃꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯕꯗꯣ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯔꯝꯃꯨ ꯏꯃꯣꯏꯅꯨꯁꯦ ꯌꯥꯝꯅ ꯏꯃꯣꯏꯅꯨ ꯂꯥꯛꯇꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯥꯡꯒꯤ ꯂꯝꯕꯤꯁꯤꯗ ꯀ꯭ꯂꯕꯅ ꯁꯤꯟ ꯂꯥꯡꯗꯅ ꯑꯉꯥꯡꯁꯤꯡꯁꯤꯅ ꯂꯥꯡꯗꯅ ꯇꯧꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯎꯕꯗ ꯃꯌꯥꯝꯁꯨ ꯑꯉꯛꯄ ꯐꯪꯅ ꯌꯦꯡꯕ ꯂꯥꯛꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯨꯝꯍꯩ ꯍꯔꯥꯎꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯦ ꯒꯥꯔꯤꯒ ꯍꯥꯏꯇꯥꯔꯦ ꯑꯁ꯭ꯋꯥꯏꯁꯤꯗ ꯌꯥꯝ ꯆꯤꯜꯍꯧꯔꯦꯕꯀꯣ ꯁ꯭ꯋꯥꯏꯁꯤꯅ ꯈꯤꯇꯪ ꯀꯣꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯀꯣꯝꯕꯔꯣꯝꯗ ꯈꯤꯇꯪ ꯂꯩꯊꯣꯔꯛꯏꯅꯤ ꯑꯁ꯭ꯋꯥꯏꯁꯤꯗꯤ ꯆꯤꯟꯃꯟꯗꯅ ꯑꯗꯣ ꯃꯌꯥꯝꯁꯤ ꯎꯔꯀꯥꯟꯗ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯐꯥꯎꯕꯤꯕꯅꯣ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯑꯣꯡꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯣꯡꯉꯛꯏꯕ ꯃꯇꯧꯁꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯎꯔꯀꯥꯟꯗ ꯀꯔꯤ ꯐꯥꯎꯕꯤꯕꯅꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯦ ꯃꯃꯥꯡ ꯆꯍꯤꯗꯗꯤ ꯅꯥꯀꯟꯒꯤ ꯁꯣꯝ ꯃꯅꯤꯡ ꯊꯪꯕ ꯁꯥꯏꯠꯁꯤ ꯈꯛꯇꯅꯤ ꯍꯟꯗꯛꯇꯤ ꯃꯃꯥꯡꯁꯨ ꯃꯅꯤꯡꯁꯨ ꯂꯣꯏꯅ ꯊꯥꯜꯂꯦ ꯑꯗꯨꯅ ꯏꯃꯣꯏꯅꯨꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯏꯁꯣꯔꯃꯛꯅꯤ ꯈꯜꯂꯒ ꯉꯁꯤꯃꯛ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯏꯃꯣꯏꯅꯨꯅ ꯂꯝꯗꯝꯁꯤꯕꯨ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯄꯤꯅꯕꯤꯕ ꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯅꯍꯥꯁꯤꯡꯁꯤꯒꯤꯗꯁꯨ ꯃꯣꯏꯅ ꯇꯧꯔꯨꯕꯗ ꯀꯥꯟꯅꯕ ꯑꯐꯕ ꯅꯨꯡꯉꯥꯏꯕꯗꯨ ꯑꯣꯏꯖꯔꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯊꯥꯒꯠꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯥꯄꯝ ꯇꯦꯛꯆꯝ ꯑꯗꯒꯤ ꯈꯨꯜ ꯑꯇꯣꯞ ꯑꯇꯣꯞꯇꯒꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯍꯔꯥꯎ ꯀꯨꯝꯍꯩꯗꯧꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯄꯣꯛꯑꯦ ꯂꯝꯗꯝꯁꯤꯗ ꯇꯧꯔꯤꯁꯦ ꯌꯥꯝ ꯐꯩ ꯍꯥꯏꯅꯁꯨ ꯑꯉꯥꯡꯁꯤꯡ ꯊꯥꯒꯠꯆꯔꯤ ꯑꯩ ꯃꯁꯤ ꯍꯥꯏꯔꯒ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯂꯥꯛꯆꯔꯤꯁꯤꯅ ꯍꯦ ꯀꯪꯂꯩꯆꯥ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯗꯨꯗꯒꯤꯅꯤ ꯑꯩꯅ ꯂꯥꯛꯆꯔꯤ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤ ꯁꯤꯟꯃꯤ ꯈꯨꯡꯒꯪꯒꯤꯗꯃꯛꯇ ꯈꯜꯂꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯣꯏꯖꯤꯡ ꯂꯣꯌꯥ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯇꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯁꯤꯗ ꯀꯔꯤ ꯑꯍꯣꯡꯕ ꯄꯣꯔꯛꯄ ꯌꯥꯒꯦ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯑꯍꯣꯡꯕ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯃꯇꯧ ꯇꯝꯕ ꯌꯥꯕ ꯑꯗꯒꯤ ꯃꯇꯧ ꯇꯝꯅꯕꯒꯤꯗꯃꯛꯇ ꯑꯗꯨ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣ ꯑꯗꯨꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯏꯟꯇꯔꯇꯦꯟꯃꯦꯟ ꯅꯨꯡꯉꯥꯏꯅꯕ ꯐꯥꯒꯤ ꯖꯣꯒꯥꯏ ꯑꯗꯒꯤ ꯆꯥꯕꯤ ꯊꯛꯄꯤ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯗꯨ ꯅꯠꯆꯗꯦ ꯑꯩꯒꯤꯅ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯩꯀꯥꯏ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯆꯥꯎꯈꯠꯄ ꯌꯥꯕ ꯑꯗꯒꯤ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯕꯨ ꯆꯥꯎꯈꯠꯄ ꯌꯥꯕ ꯑꯗꯨꯒꯨꯝꯂꯕ ꯚꯤꯗꯤꯑꯣꯁꯤꯡ ꯁꯦꯝꯖꯔꯒ ꯃꯌꯥꯝꯒ ꯎꯅꯖꯔꯒ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯀꯥꯟꯗꯨꯗ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯑꯗꯨꯒ ꯍꯦ ꯀꯪꯂꯩꯆꯥ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯇꯩꯃꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯏꯇꯩꯃꯅ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯌꯥꯏꯐꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯖꯔꯒ ꯏꯇꯩꯃꯗꯒꯤ ꯕꯤꯗꯥꯏ ꯂꯧꯖꯒꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯃꯌꯦꯛꯁꯦ ꯅꯨꯃꯤꯗꯥꯡꯅꯤꯅ ꯃꯌꯦꯛ ꯈꯤꯇꯪ ꯁꯦꯡꯕ ꯋꯥꯠꯂꯦ ꯑꯗꯨꯕꯨ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩ ꯍꯔꯥꯎꯒꯤ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯜꯂꯦ ꯑꯁ꯭ꯋꯥꯏꯁꯤꯗꯤ ꯒꯥꯔꯤꯒ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯕ ꯅꯥꯀꯟꯗ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯑꯍꯣꯡꯒꯗꯕ ꯃꯥꯜꯂꯦ ꯃꯌꯥꯝ ꯌꯦꯡꯕꯗ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯏꯁꯩ ꯇꯧꯕ ꯇꯧꯔꯦ ꯁꯣꯝꯗ ꯂꯩꯁꯥꯕꯤꯡꯒꯤꯁꯨ ꯁꯤꯗ ꯃꯌꯥꯝ ꯑꯃ ꯁꯦꯜꯐꯤ ꯇꯧꯔꯒ ꯂꯩꯔꯝꯃꯦ ꯁꯤꯗ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝ ꯆꯪꯒꯦ ꯑꯗꯨꯗꯨꯒ ꯃꯈꯣꯏ ꯉꯁꯤꯒꯤ ꯃꯩꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯀꯔꯤ ꯇꯧꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯍꯥꯏꯐꯦꯠꯇꯪ ꯈꯪꯃꯤꯟꯅꯁꯦ ꯑꯗꯣ ꯏꯆꯜꯒꯤ ꯃꯤꯡ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯣ ꯁꯤ ꯄꯥꯏꯕꯤꯌꯣ ꯑꯗꯨꯒ ꯏꯆꯜꯒꯤ ꯃꯤꯡꯗꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯣ ꯑꯗꯨꯒ ꯃꯩꯁꯤ ꯎꯔꯀꯥꯟꯗ ꯏꯆꯜꯗ ꯀꯔꯤ ꯐꯥꯎꯕꯤꯕꯅꯣ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛ ꯀꯅꯥ ꯂꯥꯛꯄꯅꯣ ꯑꯗꯨꯁꯨ ꯍꯥꯏꯕꯤꯌꯨ ꯉꯁꯤꯁꯦ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯅꯤꯀꯣ ꯑꯗꯣ ꯏꯃꯣꯏꯅු ꯅꯨꯃꯤꯠꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯃꯩꯒꯤ ꯀꯨꯝꯍꯩꯁꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯎꯔꯀꯥꯟꯗꯨꯗ ꯀꯔꯤ ꯐꯥꯎꯕꯤꯕꯅꯣ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯏꯆꯜꯅ ꯍꯥꯏꯕꯤꯌꯨ ꯅꯨꯡꯉꯥꯏꯌꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯈꯩꯒ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯒ ꯂꯥꯛꯑꯦ ꯑꯗꯣ ꯃꯩ ꯁꯨꯃꯥꯏꯅ ꯎꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯗꯤ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯎꯔꯝꯗꯦꯗꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧ ꯀꯥꯟꯁꯤꯗ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯍꯥꯏꯗꯤ ꯈꯨꯟꯒꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯥꯛꯑꯕꯅꯤꯅ ꯂꯣꯏ ꯊꯦꯡꯅꯔꯦ
ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯋꯥꯈꯜꯁꯤꯗ ꯅꯨꯡꯉꯥꯏꯕꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯏꯕꯁꯦ ꯉꯥꯛꯇꯪ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯍꯥꯏꯗꯨꯔꯥ ꯑꯗꯒꯤ ꯏꯆꯦ ꯏꯆꯜ ꯂꯥꯛꯃꯤꯟꯅꯔꯤꯁꯤꯡꯁꯦ ꯁꯦꯜꯐꯤꯒ ꯇꯧꯔꯝꯃꯒ ꯂꯩꯔꯝꯕꯁꯦ ꯑꯩꯈꯣꯏ ꯌꯦꯡꯕꯗꯁꯨ ꯑꯩꯈꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯏꯆꯜꯁꯤꯡꯁꯤꯅ ꯊꯣꯛꯂꯛꯑꯒ ꯅꯨꯃꯤꯗꯥꯡꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯅꯨꯃꯤꯗꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯏꯪꯕ ꯃꯇꯝꯁꯤꯗ ꯏꯪꯕ ꯐꯥꯎꯗꯕꯤꯗ ꯊꯣꯛꯂꯛꯑꯀꯥꯟꯗꯨꯗ ꯏꯆꯜ ꯍꯣꯏꯅꯒ ꯁꯤꯗꯒ ꯂꯥꯡꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯁꯨ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯂꯥꯛꯃꯤꯟꯅꯔꯤꯁꯤꯡꯁꯦ ꯑꯇꯩ ꯀꯅꯥ ꯀꯅꯥꯅꯣ ꯃꯈꯣꯏꯒ ꯍꯥꯏꯐꯦꯠꯇꯪ ꯆꯪꯃꯤꯟꯅꯔꯒ ꯃꯈꯣꯏꯁꯤꯁꯨ ꯏꯟꯇ꯭ꯔꯦꯛꯁꯟ ꯇꯧꯃꯤꯟꯅꯁꯤꯀꯣ ꯏꯅꯥꯎ ꯍꯣꯏ ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯈꯤꯇꯪ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯊꯠꯆꯜꯂꯦ ꯁꯥꯏꯠ ꯇꯧꯕꯤꯌꯣ खितंग साइड तौबियो अखोई थाबल चोंगा नुंगाइना अखोई इमोइनु की प्रोग्राम असे ngasi थाबल चोंग बने लांग बने कइदौ बने अखोई याम नुंगाइना लेबदुनि की मतेगा अखोई सिंथामदा ngasi पांथुइबा इमोइनु की फेस्टिवल असे अखोई अहल नहा पाखंग लिसाबी खुदिमक थोला कांदुदा अखोई तौबा दुगुमलबा कुमहै हाइतारे यामना नुंगाइना हाइतारे अराकपा मिपुम खुदिमक यामना नुंगाइना एन्जॉय तहनबा दुगुमलबा अखोई इमा इमोइनु इराटपगी प्रोग्राम मरि लेना अखोई मफम खुदिंगदा अखोई स्वादना थाबल चोंगे अस्वाइदना इसै तौबा अदुगा गाड़ी लंबी चटपसिंगसे गाड़ी येंगागा तमना खितंग तमना चपियुको थैंक यू गाड़ी थौबसिंग इसा इनाउसिंगना येंगरदि तमना चपियु थैंक यू